Nepaldagi inmates-sing chancellakpadagi ngamkhai paringda security akanba section tharang lokhatkre. Social media thingbadagi thokpani haiba irangna Nepalda chawna tangdu leitadabagi fibam ohellakpadagi khongjang changsilibasingna irang hobadana chana lamhen tuhenba kayana su public property da akaya toithoan bagal loinana private property kaya huranbagi thawong chatharingai cherakta Nepalgi jail kayadagi nanthorakpa inmate lising ahum lomna India da chensinnaba hotnare haiba pau fangbadagi India amasung Nepalgi ngamkhai paringda security force singna akanba section tharang lokhatkre. Section tharang lokhatpa haukraba matung ngamkhai paring Manakta Laiba Uttar Pradesh ki Sevat Nagar dagi Sasastra Simawal SSB personal singna Nepal dagi chancel lakba inmate mga fabangamki India amasung Nepal gi ngamkhai paring da laiba immigration checkpost taruk transit route yangkhai na chingbadasu field commander sing deploy tawduna section tharang lokhatkre haidi Nepal dagi inmate lising ahum rom India da chanchin naba honare haiba intelligence ki paw lairabasu hojik fawgi oinadi fabangamkiba inmate mga aduna tana atopa inmate sing fagat ki balaitri faraba inmate mga adudagi khulai natraga mi sokpa yaba potlam amata fangkhide so haidi Nepal da social media thingbagi khongthang handokrabasu naha singna balance ki thabak thawong chathaduna irang hobalep tabana maram oiraga irang ase India da sandorokta naba personal singna ngamkhai paringda chathok chasin tawba gari khudimak check tawri choirak sida Nepal da panduna leiriba nupi yauna India gi mioi kayana central lengakta makhoi asuki matik ki re kanbiu haina haijarakhiba laikre Kuki na thugai khiba dam semjillu Manipur da tholiba irang asina maram oiraga tera khongthang bigi Ngaidai dam da lawmi sing changba yadana lairamba adu Bishnupur district ki deputy commissioner Pujaya Langbamna mamang thagi tara da lawmi singa loinana dam asida chatuna yengsilaba matungda lawfam singda ising fanganaba honarakhi adubu kuki singna dam asigi ising ngakliba mafam sing thugai khibana maram oiraga lawfam singda ising fangdabagi awaba mayoknari haidi dam asi samjinduna lawmi singna thengnariba ising fangdabagi awaba ko khanbiu haina moirang kendra apunba lawmi sinmi amasung nupi lufki cherol amana fangdorakli dam asi maidai pangal ichulinaw singda senana batera khongthang bigi lawmi singa khanaba laire masida lengakna security ki section tharang lokhotpiu haidi fam takraba Nepal gi hanagi PM Olina India da onsinduna saurakre Social media thingbadagi thorakpa irang ni haiba Nepal gi achoba protest marakta fam thadoktuna lot khraba hanagi PM KP Sharma Olina Nepal lengakpu inthuduna mahakpu power dagi laukthoklibasi India lengaka sensitive oiba issue kharagi matangda mukna rubadagi ni haina India gi mayokta wanganglakre India gi mayokta hanagi PM Olina fongdurakiba wafam sing asi mahaki party gi general secretary da pirakpa cherol amadani cherol aduna Olina India ga chayetna balairiba Lipulekhi matangda wahang hanglamdrabadi aihakpu power dagi lauthongnaba irang asi thorak lamloidabani masida natana aihakna hindugi puwarida khwaidagi maroiba wafam ama oiriba Lord Rambu Ayodhya da pokhi haiba wafam gi mayokta lairubagi damak lautuna duna Nepal da irang thoalaga lenga inthunaba thorang torakhibani hairakhi Nepal Army na prohibitory order sing lauthokpaga loinana laibak sinba thungna curfew gi athingba makha tana thamjinkhre Nepal da thokliba tangdu leitadabagi fibam asi mayoknanaba Nepal Army na national security ki thabak thoram sing paisin khibaga loinana ngasi pung 5 fawba prohibitory order chatna han khibaga loinana leibak sinba thungna curfew gi athingba hayeng ayuk pung 6 fawba sangdokre lengangna social media athingba thamkhibagi mayokta genjet na Changsilakhiba khongjangda mioi taraga mapal leikhidabaga loinana kayana sopan nangkhrabani army gi maikaidagi lawrakliba khongthang asi Nepal da paksana mihan mipun gi thabak sing chatharakpana huran chinthi hengalakpa miyam gi lanthum sing manghanta hanba amasung khongjang changsilingaida pamdaba thodok sing thoklakpa kaya adu mayokna nabagi pandamda tharang asi lokhalakpani Nepal army na leiba asigi miyam da mafam adugi phibam gi matungina makha taba warol thoklakhigani hairi Prohibitory order lauthokhtuna leibak duda curfew gi athingba makha tana thamkhrabasu ambulance fares engine health work amasung security yauna tangai fadaba service singdi mausagu mathau tohongani hairi khudaki oiba tangai fadaba laklabadi mari leinaba mioi amasung official singna anakpada leiba security official singa pau faunanaba wafam thamlakli Genjet na leibak sinba thungna chathakiba ihogi humni chanba numita leiba adugi fibam khajiktang fagalakpa ukhi Kathmandu Valley da Nepali Army yauna masing yamnaba security personnel singna lambi da thoktuna makha tana irang thoktanaba akanba section tharang sing lokhatkhi Nepal Army na sulaiba aduda leiriba miyam gi tangai fadaba thabak leitrabadi mayumdagi mapan thoktanaba akanba wafam thamki lamhen tuhenba singna miyam gi amasung lanai gi lanthum sing manghanta hanba puwari ga mari leinaba mafam sing manghanta hanba social cultural amasung nat ki lining laishon ga mari leinaba mafam sing da akaya tuithoan naba tharang tawraklabadi amasung thoalaklabadi khudakta army da paupi naba miyam da appeal tawraklei Genjet na hanagi chief justice Sushila Karkibu interim leader ohenba pamli
Hanagi Chief Justice Susila Kuki Bujen Jetna Laiba adugi interim lenga kiluchingbo henba pamli Leibasing Batungna video conferencing gi kuthangda pangthokiba mifam amada nahalising manga gi mathakta Susila Kuki Bulaiba adugi interim leader ohenba pamli Nepal gi ahanba nupi Chief Justice oikibi Susila ase India gi Banaras Hindu University da mahai masing tamnakibi singthaningai oiribi Chief Justice ama oirambada natana senja thumjagi mayakta chawna leptuna lakhiba mioi amani mahakna Chief Justice oiringai da senja thumjada chenaba minister kayabu kaisum sangda thamnabagi yathang piramki masagi chahi humputara gani thoi surabi Susila Kuki kumja 2016 ta matamdugi president Vidya Devi Bandarina Laiba adugi Chief Justice oina wasak lorum kibani Lidel Laiba Holiday Island da ichawna mioi taruk siankre ngarang athengbadagi churakiba kanba nongna Indonesia gi district sing da chawna khudongchadaba mayokna hankibaga loinana Bali gi Holiday Island da mioi taruk siankre hairi ichaw sina maram oiduna Indonesia gi konung Bali ga fauna ba maroi balambi sing thingjin khibaga loinana chathok chasin da chawna khudongchadaba mayokna halei Tamthiraba ichaw sina maram oiduna Bali gi district mari mausa gi punsi da chawna akaiba pi khibaga loinana Holiday Island da laiba mioi kayabusu safagadaba mafamda thangdok hankhre hairi laiba adugi National Disaster Mitigation Agency gi Wangangloi Abdul Muharina Fungdorakpa wafam amada ichawna hokibaning thokabada Isusa Tenggara Province ki Florence Island da sumausa gi punsi da chawna akaiba pi ki ichaw sina maram oiduna lambi amata fauna khidre amasung khunggang taraga nipan gi phone service su mathau lepkhre hari ichaw si kiningai gi thakta lakpaga loinana Bali da laiba Jembrana district ta mioi anisian ki amasung Nage Khyo district ki East Nusa Tenggara da su mioi marisi ki amadi marina thiba khangdana lairi haina National Disaster Mitigation Agency ki chief Sohor Yantona Fongdurakli ngarang numidang wairamdagi ngasi ayuk fawbagi marakta leptuna nong chukhibana Bali gi capital Denpasar da laiba building anisu ising na chenthaduna amangata thoki hairi island aduda laiba international airport su mathau lepki hairi chei khudingi oina nongju pantha da laiba aseda ichawgi awaba mayokna duna chingning khaiba amasung isingdagi pokpa laina kaya sandurakpagi awaba kaya laiba asina mayokna duna lakli mausagi khal kairakpana su laiba asida akanba nongloi nungsit kaya mayokna bagi changwang khalaki hairi chei sigi March da su laiba asigi Java Island da ichaw amasung chingning khaibadagi mioi ahum siki amasung mioi manga na thiba khangkhidre hairi sanaroidra haibagi waref ngasi lawgadawri Manipur amasung Myanmar ga lona bangam khai paring da chana halamba free movement regime FMR lauthokiba amasung Manipur ga mapalaiba asiga tainari bangam khai paring da sambal kharakpa buyaning da bofongdok tuna United Naga Council UNC na luchingba Naga Proof ki lupsing na FMR amu hana chana hangadabani amasung border fencing tawba yare haibagi demand tawraduna akanba khongjang sing changsilakpadagi home ministry na kauduna UNC na luchingba Naga Proof ki CSO singi mute singa unaduna mifam pangthokpada yasinaba puraktabadagi chatharakliba naga taba mafam singda lalon itiki pochai sing puthok pusin tawba thingbagi khongjang makha chathari khongjang asi tha sigi nipan amasung mapan gi lonna ba hingdagi NH2 Imphal Dimapur lambi paring amasung NH37 Imphal Jirbam lambi paring da chatharakhibani khongjang asi na maram oiraduna tongan ba potlam sing purakiba truck chamagi mathakta mauget lanselakpa ngamdana panduna leiraklibani housing Manipur da Prime Minister Narendra Modi na tha sigi taraga humdoi da pung kharagi khongchat oirabasu lakani haibagi akanba section tharang sing lokhatpaga loinana sem saba hogalakpa tanjada UNC na makhoi gi demand ani taksilladuna changsilakliba khongjang asigi matangda amuk hana famina duna wari sanana bangasi lenga ki chief secretary Dr. Punit Kumar Goel gi maikai formal invitation ama UNC da pirakre hairi chief secretary masamang na khuyek piba invitation aduda UNC gi amasung naga gi atai lupsing na changsilakliba khongjang asigi matangda yasinaba ama puraknaba wari sanasi haina so phongdorakre hairi adum moina mamang thagi kunga tarukta UNC na luchingba naga body singi mute sing na New Delhi da home ministry gi secretary advisor Norris AK Mishra na luchingba official singa mifam pangthok tuna sana ki bawari da nakalani ki marakta yasinaba purakpa ngamkhidabani mifam aduda Manipur lenga ki maut sinba official sing susarugya kibani mifam aduda yanaba purakta badagi naga gi mute sing na kariguma mathangda tripartite meeting pangthokadaba oirabadi ngamkhai paring na sambal khabi thabak leplaba matungda sanagani haiba wafam su phongdoklam kibani aduga makhoi gi demand sing asibu taksilladuna tha sigi ahumda UNC na Manipur gi naga taba area sing da lalon itiki pochai sing puthok pusin tawbada matam kaktana thinglagani haiduna laukthokibagi matung ina khongjang asi chatharakhibani ngasi chief secretary gi maikai digi UNC da amu hana wari sananaba aiba cherol piduna khangalakpadagi UNC na su cherol asigi matung ina wari sanagadra natraga sanaroidra haibadu lepthokna ba hayeng numi ungba matung pungkhai chalakpada UNC gi athuba presidential council gi meeting ama
ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯄꯥꯎ ꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯕꯗ ꯉꯁꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯪꯍꯜꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ UNC ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯗꯤꯃꯥꯟ ꯑꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯥ ꯑꯁꯤꯒꯤ 9 ꯑꯃꯁꯨꯡ 10ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗꯗꯤ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗ꯭ꯔꯤ ꯈꯣꯡꯖꯪ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯄꯣꯠꯆꯩ ꯊꯟꯅ ꯍꯥꯞꯂꯕ ꯇ꯭ꯔꯛꯁꯤꯡ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯄꯟꯗꯨꯅ ꯂꯩꯔꯛꯄꯗ ꯅꯠꯇꯅ ꯄꯣꯠꯆꯩ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕ ꯑꯍꯥꯡꯕ ꯇ꯭ꯔꯛ 123 ꯔꯣꯝꯁꯨ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ